ꯆꯦꯈꯥꯏꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯅ ꯁꯨꯄꯔ ꯒ꯭ꯂꯨ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯃꯦꯁꯦꯖ ꯍꯟꯕ ꯌꯥꯝ ꯊꯨꯖꯥꯠꯅꯤ ꯊꯥꯖꯗ꯭ꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯒ ꯌꯦꯡꯖꯧ ꯂꯞꯇꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯐꯖꯅ ꯃꯥꯏꯊꯤꯔꯦ ꯑꯗꯨꯕꯨ ꯑꯩ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯦꯅꯤꯋꯦ ꯑꯩ ꯅꯪ ꯄꯥꯝꯃꯦ ꯑꯦꯅꯤ ꯍꯥꯎ ꯇꯧꯔꯒ ꯅꯪꯕꯨ ꯂꯧꯔꯅꯤ ꯁꯣꯏꯗꯅ ꯊꯃꯣꯏ ꯁꯦꯡꯗꯣꯏ ꯁꯔꯨꯛ ꯏꯔꯨ ꯁꯦꯡ ꯂꯨꯖꯊꯣꯛ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤ ꯍꯧꯖꯤꯛ ꯊꯃꯣꯏ ꯁꯦꯡꯕ ꯀꯥꯏꯅ ꯅꯠꯇꯦꯗ ꯐꯖꯔꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯅꯣꯏꯇꯛꯀ ꯇꯧꯁꯜꯂꯦ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯉꯥꯎ ꯇꯥꯕ ꯑꯩ ꯅꯨꯡꯁꯤꯔꯒ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯤꯒ ꯌꯥꯎꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯕꯨ ꯑꯣꯟꯂꯥꯏꯟꯗꯩ ꯄꯣꯠ ꯀꯛꯄ ꯐꯠꯇꯦ ꯈꯪꯅ ꯑꯦꯐ ꯕꯤ ꯑꯥꯏ ꯖꯤꯗꯒꯤ ꯀꯣꯏꯁꯜꯂꯤꯗꯨꯕꯨ ꯐꯔꯦꯅ ꯈꯟꯕ꯭ꯔꯕ ꯆꯨꯝꯃꯦꯅ ꯈꯟꯕ꯭ꯔꯕꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯟ ꯏꯁ ꯒꯨꯗ ꯑꯍꯟ ꯏꯁ ꯀ꯭ꯌꯨꯠ ꯑꯍꯟ ꯏꯁ ꯂꯣꯌꯦꯜ ꯑꯦꯛꯁꯦꯇ꯭ꯔꯥ ꯑꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯌꯥꯝ ꯂꯩꯔꯤ ꯁꯨꯡꯀꯣꯏ ꯀꯣꯏꯔꯣꯏꯅ ꯃꯨꯛꯇꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯇꯪ ꯃꯥꯒꯤ ꯏꯒꯣꯗꯣ ꯄꯦꯛ ꯂꯥꯎ ꯊꯨꯗꯦꯛꯑꯒ ꯀꯣꯏꯅꯤꯡꯕꯒꯤ ꯃꯨꯠꯇꯨꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯁꯥꯏꯠ ꯆꯤꯛ ꯅꯪꯅ ꯐꯣꯟ ꯆꯦꯛ ꯇꯧꯒꯦꯗꯤ ꯀꯩꯅꯣ ꯊꯥꯖꯤꯟꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯀꯨꯏꯔꯦ ꯂꯣꯏꯈꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯅꯤ ꯑꯥꯏꯁ ꯕꯦꯔꯥꯅꯤꯀꯣ ꯗ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯁꯪꯁꯥꯔꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤꯅꯤ ꯅꯣꯏ ꯂꯩꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯏꯕꯥꯅꯤ ꯀꯣꯏꯅꯗ꯭ꯔꯁꯨ ꯀꯥꯡꯂꯦꯟꯒꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔꯣ ꯊꯨꯡꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯗꯣꯟ ꯇ꯭ꯔꯥꯏ ꯇꯨ ꯏꯟꯇꯔ ꯃꯥꯏ ꯍꯥꯔꯠ ꯊꯥꯡ ꯌꯥꯟꯖꯜꯂꯛꯀꯅꯤ ꯅꯃꯥꯏꯗꯨꯗ ꯑꯩꯗꯧꯅ ꯐꯖꯅꯤꯡꯉꯗꯤ ꯑꯩ ꯅꯣꯛꯅꯧꯑꯣ ꯅꯣꯏꯁꯨ ꯆꯨꯔꯨꯡꯅꯕ ꯑꯣ ꯀꯥꯏꯅꯔꯦꯌꯦ ꯇꯦꯛ ꯇꯞꯇꯥꯏ ꯇꯧꯅꯔꯝꯃꯒ ꯐꯖꯕ ꯈꯤꯇꯪ ꯋꯥꯠꯂꯤꯌꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯨꯄꯥ ꯑꯝꯇ ꯆꯤꯠ ꯇꯧꯗꯦ ꯃꯁꯤ ꯄꯨꯋꯥꯔꯤꯅ ꯁꯛꯈꯤꯅꯤ ꯄꯨꯋꯥꯔꯤꯅ ꯁꯛꯈꯤꯅꯤꯀꯣ ꯑꯝꯇ ꯈꯜꯂ ꯌꯦꯡꯉꯣ ꯍꯪꯀꯠꯂꯒ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯐꯪꯗꯕꯩ ꯆꯩꯅꯥꯁꯤꯗꯤ ꯎꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯀꯣ ꯐꯖꯅ ꯋꯥꯕꯅꯤ ꯁꯤꯡꯒꯜꯇꯅ ꯈꯪꯒꯅꯤ ꯐꯪꯗꯕ ꯀꯥꯡꯕꯨꯅꯇ ꯅꯠꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕ ꯃꯤꯅ ꯑꯥꯏꯐꯣꯟ ꯄꯪꯄꯥꯏ ꯄꯥꯏꯈꯠꯅꯔꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯊꯨꯟ ꯌꯨꯡꯒꯩ ꯁꯨꯔꯤꯕ ꯑꯩꯈꯣꯏꯅ ꯑꯝꯇ ꯄꯥꯏꯒꯦ ꯐꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯈꯣꯟ ꯐꯖꯕꯅꯤ ꯃꯁꯛ ꯊꯤꯕꯅ ꯌꯥꯝ ꯊꯤ ꯍꯦꯜꯂꯤꯀꯣ ꯐꯖꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯅꯨꯄꯤ ꯊꯦꯝꯖꯤꯟꯗꯣꯏ ꯁꯔꯨꯛꯅꯦ ꯀꯩ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯑꯣꯏꯅ ꯆꯠꯆꯒꯦ